Ibunga, Noila abo. Lai baba. Chango. Hoi baba. Ilidi tum kraba. Doctor na ngasai tum na bahida kap kibani. Ngay hak lay radi hauga jarani. Tom tin na baba ga mama ga su chak cha na bataw biro. Ilina horen haugala ga chajarani. Kabina horen icha tom bicha balo ga charage. Baba hoi hana chabiro dana. Yarani da ibungo. Bijeta na khangde da tawri se ibungo. Miron ga lejada baga. Mama adugi di kaisu khalunu da. Ekhoi mayam lei sidi. Mama ga baba ga su hayeng ayung antana lakjarani. Kabina ibungo noi di hanba thengki roidro natraga sida leige haibro. Tomthen magi marup singdu da yengduna kamai to saino. Prem na aidi sida leirasu yaye. Bye noi humdi yumda oina chalage haibro. Deepak na ekhoi su yaye bye. Kabina ibungo mama baba hoi matomta leibadu nungai kiroi. Noi ani khak lehurudana hayeng na moi ahum amuk leaga loire. Prem na baba na haisina pharni bai. Asumna mayam do wari watai ngahak sanarami matamdi sum haujinki pung mapan makhai ro muk tare. Deepak na bai adudi ekhosi satna batawrage. Oi bai Nelson na baba mama hoiga phajana lemina horo. Kabi amasung Bijeta na ibungo phajana chatluko. Sandip na hoi baba. Ngai hak leiraga ili su makeup thoraktuna chak chaminare. Ili na chari ne na tawridu laida thadokpu chak tuna hena yami. Asumna numit tu su haukhre. Mathangi numit ni. Kabina ibungo noi yumda ngai hak yauruge haibro. Prem na hoi baba horen amuk laage. Phare phajana chatluko. Asumna Prem ga Tomthin ga do thokminare e ngai hak leiraba matung Tomthin hoi gi mayum su yaure. Prem na bai nang changkhro ko aisu yum phau tu chatlukige horen amuk paw phongna se. Hoi bai aisu changkhrage. Prem su mayum da chatkhre. Rani na ibungo nang halabo chango mama chalon birake. Yani mama ai cha thagle ngata potharu khige. Asi hairam laga Tomthin do wa makha taram debi changki Rani su wa makha tarudre. Tomthin su magi ka da changla e phamung de hiptuna wakhal ngaya khali masadu wara male wakhal khana tum thakre. Somdana ili tapna ma icha tombi kedaurage ising hoi mama purake. Asumna Bijeta na ili do ising pithak pirami. Ili mapi tap tare e. Mama ayam ware. Kaisu tawrise mama doctor kauru joro. Ili kauru no haiduna mangak to nomi. Baba di Swaida kaino malairu gena thoki banin he. Mama ayam wasale. Baba do hanam ta ko biru chu. Bijeta pakhatna icha tombi mama doctor hana kauru khige. Asi hairaga thokige tawi. Ilina mama gi makhut kanna yali. Ili sor honbasu wasalaklabani adubu tapna areiba thauna puthoktuna hairai. Mama baba do hana ko biru chu. Bijeta na ai baba kauru khige ko. Cha tombi nang phajana leiramu. Hoi mama. Asumna Bijeta na kabibu thiba laklami. Somdana ili sor honba wasalaklami. Mama ga mapa ga lakpra haiduna yengjerami. Wakhal da su khanjaraklami. Ta Tomthin nang bula aroidro. Ishori bungo aigi marup sing dusu amuk tangdi ujakhige. Ili mama ga mapa ga bungai gedra Tomthin hoi bulak pa yengadra.
machindasu tapna solai. Susi. Tanu. Sintoy. Dolly. Pinky. Noi uba pangdana. Ay chatur mali. Noi mayam. Ay nakta mugda dilaw ba? Ay na kay gumachat patara baso. Ay git haway sidi. Noi ginagda dumlay niye. Storm da na bizeta na. Moy babung dubu karom da zakrab zana. Ay bu mitsi susong uda yadre. Ngay ha koy thi raba matung ure kabi dukal amadagi pot ama leiraga leibadu bizeta prep changsilai. Moy babung angang do kainom ta hore amta lao. Kabi pakhat na ha icha tombi bo. Asamna kabi ga bizeta ga do room ta na kan na chelaga laklami. Ili betu da phara onduna leirami. Kabi na icha tombi baba doctor kaurugi nang leiramu ko. Kabi do doctor kaubo chatkirami. Bizeta kapaga yam wara boy jabo. Mama ay khang mangamdre. Ay yam ware mama. Nacha taibang pase thadokduna chatpagi matam oira male. Bizeta kapchaba natana karidi upai lei. Kabi na doctor kauruduna ili dukan na laikat nari. Somdana tomthin gi mamangda. Ta tomthin ay yam ware. Noi mayam bu thadokduna chatlage. Mathangi mapu haibiduna leirablabadi. Ta tomthin ibani amuk thengnasi ko. Kaigino ili nang adumaina haidubo nang kasi tawriye. Asamna ili do tapna tomthin gi manaktagi lapthoki. Tomthin mamit sat pangthorei. Kaino hojiki mongdubu kaino. Ai hospital chataba yade. Asi hairaga kana su yaudana mathanta hospital tamna laklami. Somdana doctor na fana kana honarabasu kanba ngambagi fibam oiraktre. Adubu doctor sinduna de kana honajari. Ili yamwana. Mama. Da tomthin do amta wahai do haiba loiba nangdre. Ili gi aroiba mikup oira male mamitu tapna uisinkre. Doctor na yamna nungaitana hairei. Warobino aikhoi kan bangam jawdre phanakane ri hotna jabane. Bizeta amadi kabi wahai du tabada lawai luton satkre. Kabi mathwai chakna aina thokan mangaktane kaisu khangjadaba ichabo aina kayada lana khaluriba. He sir ai bu solution biro. Ai su icha gi matung injarage. Icha tombi mama bu kari oyo haibano. Nang mama ga baba ga bu nungsidrabo. Tomthin do hospital yauraduna kanna chensilai. Mana changlakpada oiramliba mataududa walang sungangda tumina lepaga lei. Machinda tapna soli. Ili kahino tawriba matause. Manglana phawa thoi haiduna khanjaramba. Ngasidi aigi taibungda thoklare. Ili ai suna tung injarake. Nang yaudana ai hingba ngamoye. Tomthin na kaptuna lairibadu kabi ga bizeta ga na sa urami. Bizeta do tomthin gi manakta kaptuna chensilai. Ibungo ili se koi na kaubusu kumkidre. Ibungo na kaurati kumakbusu yai. Se amukta kauru lao. Nangi marup atay do dilantrabo. Se nangi marup se haudo. Bizeta gi mataududa kabi ga tomthin ga do hena thamoy kaire. Kabi na yare to ose mama. Icha tombise aikhoi ga kuina leminau tamamdra male. Mapa aingonda yamna waraukraba male. Yaroye moy babu aikhoi mayam thadoktuna chatkhiba yaroye. Amta khamo se nacha se amukta khamo. Tomthin sakari bu hairuni kabida amuk yeng bizeta da amuk yeng iligi thawai yaudraba hakchangduda amuk yengduna leire. Tomthin tapna iligi manakta changsilai. Ili ai la ya holo nang na dum tum duna leiri se kaigino nang bo ai nungsi ai kidai ne
ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯣ ꯅꯪ ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯣ ꯑꯩꯅ ꯀꯧꯕꯁꯦ ꯈꯨꯝꯅꯤꯡꯗ꯭ꯔꯕꯁꯨ ꯃꯃꯥꯒ ꯕꯕꯥꯒꯅ ꯀꯧꯔꯤꯁꯦ ꯈꯨꯝꯃꯣ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯏꯂꯤ 이봉아 일리세 mapa aingona soidana warauramganiye ichagi thamoi soknaba wa kaya mapa aina ngangkhre ipase yamna pattaba mine papa adumaina haigano ilise kanada su warauramoi ma kai su tawroi baba ma wari na pothari ne icha tombi nang mama na kauri bese kumaroidro ichagi aroiba khonjel oina amuk tangi tajakhige mama na kauri bese amukta de khumo somdana ranjitna mama nachanu padu amukta haudopiru sodana kuimalene nangbo haudok jaruragi moi babong rani do machanu pagi kada changlai thoiba haugalone nangbo haima kaida jakhrajano rani do ka khudingi changduna thirami adubu phangba kauba leitre rani pakhatna mapanda chenthorei moi babong thoibado magi kada lehodiye kaino haisibo mathaktadi thidrabo thiba yaba thire lehodiye ranjit wakhal ngai ha khali aduga hairei ngai ko mama mapanda magi gari leibre yungso rani do mapanda thorei adubu machanupagi gari do leiramdre imungda amuk changlai moi babong nachanupagi gari di lehodiye adudi hospital da chalambasu yai aidi kawbu kawi phone dom da tawsilune nachanupa duda rani na machanupa da call tawrami adubu tomthindu ngasai hatu tawbuda phone su kawramle phone du tomthingi ka dagi oina ringla ami moi babong phone thamamba male ranjit na mama nachanu padu hospital da soidana chalamgani loshilo aikhoi ani su chana batausi magi marup singdo paw mukta pikige asamna ranjit na prem da hana call tawraklami prem na hello pabong kai leirage ibunga noigi marup do yumda leiramdre hospital chalamdo malin he noi shom ta chana bataw pabong hosu laage hoi babong ai atai duga paw phongnaraga laage fare babung hoisu chalamage ko asumna phone so thamna khre rani ge ranjit ka so hospital room da laklami hospital yorakpada tomthin ga kabi ga na ilibu yumda puthana ba koi chenchelami tawriba singdu rani ge ranjit ka so urami adubu moi ani di naba pharaduna yumda puthadori boiningami rani du tomthin gi manakta tapna changai thoiba yumda puthadorabo tomthin hoi haibagi matagum mangaktu nomi ngasaidagi thingjaluraba mapidu mamagi wahangduna amuk nawhongna na tarai kabi su khangma ngambagi pangal leirak chamale tapna tomthinda hairei ibunga ai doctor unarukhige ko asi hairam laga kabi su chatkhre moi ani gi matawduda rani ga ranjit ka du chingna rei rani du wa makha taramdana ilina leiriba ka du tamna laklami hek changakpaga bijeta na machanupi bu kauduna kappaga leirambadu ure rani pakhanna chinsilai rani kappaga kalino toriba matausibo chabu ngarang mama na lakpada kaisu ta hodaba daine bijeta na icha tumbi hawalo mama rani sulae imana kauriba se amukta di khumuba yumda chalase se icha tumbi hawalo tawriba singdu thongjindagi kabiga tomthingana su urami moi ani su karibo hairuni kapchaba natana upai leiramde